Kano iraga leiraba posida midu akoina hapani aina thola bokta phadana leiraga leiriba pot asidi hatpaduda leiriba khoi ruler duna authority duna hatpani haibasidi adum masana adum taaba pot amane bako sidaida thoina yam ka hena khoi ngakningai su oide hande hona idi sigi kano se adum kano toroga lakpani aduna sigi leiriba issue sidaida khoina thoidona Summi punamo loina mana ngangning bamong ngangnari ama tawnari adubu leiriba fiu masi akoina yengba taragadi hojik leiriba khoigi khoina lengak ne na hainariba potse masidi lengak na te anarchy ne buko ruler ni authoritarian ne buko moida khoigi purapuri akoida leiriba si imperialism gi colonialism gi spirit tu ne akoida hojik leiriba potse haidi akoigi leiriba miyam sigi unrepresented haitare akoigi represented poidraba akoigi wakhan akoigi idea akoigi miyam sigi oiba aningba apambagi wakhalon amata share tawba yadraba adumu makhangi akoina dictate tawraga sigai taw haiba singai tawganu haiba line du da chatlaba adugu makhangi authoritarian amani anarchy amane bako maduna maside akoina thoidona comment piningai gi mathau thoidongai di leitiena khali leiriba film se yamna khoi akoina kari warep logani akoina kari tawgani haibuduna tongar homamane aduga leiriba akoi authoritarian asidagi leiriba authority asidagi akoina karisu aspect oningai di leite maramde mi hatpa haibase deida hale haibase khoina hatpa ne kedong ngamduina haibuse manadraba haidi tawriba pose akoi authority ni khoina hatpani noi kedong ngamduino haibaga samana bo wafam amane ba thamiba pose sidaida kaisu sidaida akoina kanada no kai dogudage na hangdurisi hoi aduna wafam si yam luba yamna khoi keno di malaga ko ain khangba ain heba mina budi moi ain gi ming degi yai yati adu ada paine narangani but ai di ain gi misu na tabani na samsamba khoi gi sum keno da leiba mini na ko adu maina ai gi ming degi di leiba posi authority leiba salai riba aduna tawbani haidana phongna tholaga hairaba sideda bu kanada adu authority du change tawdong mangai ba authority change tawbai di kaino leiriba pot asi akoigi miyamna karo makhangi lenga ama semgala kanda asugumba kano sing asi thoidagena koi miyamna khangadabne adu khanma ngamdri bokti ngak tapthabi yai ngak kena tawbi yai ko aduga adum sugumba thawdoksidi thoidona yam ka hena mong amada mong manipurda mi haleiba mi sireisi film amada kuirena keno authority na hat ki mayama khoi masen nungsinadabagi nanga iga hanabadudi ai aingi serak phangbe ama tawbe abo sidi politically my authority amaga tawnaba ponina madugi potudi tonganba my keno amda lakane bako paradigm amada akogi nomeka nanga iga khanabagi paradigm du laweba si tongano paradigm amane ba ana akoina paradigm ship sense tawbatawa akoi haiba film sing asi hon gi haiba taragadi adudi akogi miyamna my power structure ama magi power generate tawrona bagi dang political power ma generate tawrona bagi dang akoina kaido wedage do akoina khana jagada wani sida leiriba posida akoina adu tawrokan da tawrokanena thodona adugi aidi expectation na tara kaino du aidi leitiena aidi swaina dum thamjage hoi suma adumaina di thambiri ozana adubu swai matang sida khoigi leikidaba miyoi se sigi matang se justice su phangdribani adu khoigi mara leiba sing chairak pi yu haina makhata na khoigi demand tawbogi wafam duni boja adu justice se phangan bada kayamu kaige aduga khoigi mamang da thengna khiba sing se justice se adum phangba se yu udaba adugi phibam da su lei adu kaigumba justice se phanghan ge hai taragadi kamaina tawgani aduga justice se phangba taragadi asugumba thoktok mayam sidagi su karama khaidi safagadra kan mangamgadra haibagi wafam dunoja justice phangnabagi damakta kai di tawbi yari ja so ai as haibuda yaukre da justice phangnaba haibu justice haiba porama tongana leiti leiriba establish tawriba ngasai leiriba khoigi power structure do law haibisi kaino law haibise akogi leiriba establish tawriba power structure do maintain tawna protect tawraga leina baine buko adudaida adugi power structure do na maintain tawba ngamaktraba aduna power structure change tawbuna tana akoina within the framework to the leiriba establish tawriba law to the justice pangwai di yaroi buko adu another paradigm shift tawgadam neba adu another paradigm shift tawai matam sangmanina adugi struggle natraga madugi pot mayam sangmanina akoi si adum sum tholakane buko
हाइब फिल्म सिगी मनुंग सिददी असुगुंबगी अदु हाटपगी अदा हाटपगी अदु अराई कसु असुक सांग मयाम सिंग असि अदुम स्ट्रगल तवी लावी खोंगी अमा तवी करी करम जस्टिस संजा कराइदा कनादा करी पीग्रगेने अदु सिगी पैराडाइम सिगी मनुंग सि तोंगानबा अखोइना पैराडाइम येंगनबगी अखोइगी मूवमेंट अमा अखोइगी पावर स्ट्रक्चर अमा जेनरेट तौनबा अखोइना होनबा नथनको अद फंगनेना खनबा कामुना दुम होनबिउको आइगी ओइना आइ सिरसु मंगाइरे आइदी फंगोइन लेरबनिना आइ कसु एक प्रॉब्लम लेते बसेदको अदु फंगनेन थाजबा कामुसिंग होनबदुदि काइदे माने मोइदि विदिन द पैराडाइम दु लेइरियोको आइदी पैराडाइम दुगी मनुंग लेइतेबा आइ सागी आइ लेइते हाइबि मरम आइगी पॉलिटिकल पर्सपेक्टिव की वानिको अदुना मरम ओरकाना हाइबा पैराडाइम सिगी मनुंगदा मोइना फंगनेना खलिबु जस्टिस दुदि आइगी पर्सपेक्टिव आइगी परसेप्शन दगिदी आइदी फंगोइना नुम लेबनिना आइगोना थोइदोना मसी केनोसी लेइते हाइदारेको अदुना आइगी हाइबु आइगी प्रिंसिपल हाइबु आइगी वखलुन हाइबु लेरिबु पैराडाइम से कमाइना होंगदगे हेना अखोना वखन खनगदबनेबा पैराडाइम होंबा हाइना कांग्रेस तगी बीजेपी ती कांग्रेस ता उन बगी वादु नतबको लेरिबा टोटल मागी सिस्टम सिगी स्ट्रक्चर से मसी कमाइना चेंज तौरकाना अखोगी पीपल सिंगी पॉलिटिकल एस्पिरेशन से कमाइना फंगदगे याना अखोगी कनोदुगी वाने हाइजरिसिनाको थोदोना अदुगी भोट की करिगी अदु तौरेदा तौरे हाइबदा तब काइसु मागी भोट अमा होंगे दे कांग्रेस नो होंगे नतगा सीपीआई ना एमपीपी ना होंगे रीजनल पार्टी नो होंगे ना सी पैराडाइम से होंगदबगी वादी कैसु लेइतेबको अदना आइगी वादी लेरिबा फिल्म सिदेदा अखोइना होजिक लेरिबा से अखोइन लेरिबा पोर्टसी बीजेपी की लेरिबा मागी गवर्नमेंट की इंडियन स्टेट की स्ट्रक्चर सिदी याम क्लियर स्टैंड नेबको याम फर्म स्टैंड नि अखोगी लेरिबा अखोई ngमगना अखोगी स्टैंड से कयु मखन की लेरिबा पोसिदे केमता कंप्रोमाइज तौदन अखोई ताखाइगनी अखोई ngमनो होनगनी मा स्टैंड याम क्लियर ओएबको साइ सिदनेना तोलसोइना हे हाइबा फत्ते हाइबुदी काइदि तौसनगोन तौसनदेबा बीजेपी की लेरिबा मागी परसेप्शन मागी तौसनदेबको मो स्टैंड में इंडिया हाइबा से इट इज ओनली कंट्री ऑफ द हिंदू ट्वाइस हिंदू की डिफरेंट डिफिनेशन बुक सुप्रीम कोर्ट तोंगाना पिग्रेदनको रिलीजन ग मै लेनदे मसी वे ऑफ लाइफ नेना तोंगाना पिग्रबनेबको अदुना इंडिया इज द ओनली हिंदू कंट्री इन द वर्ल्ड हाइनेबको बीजेपी अदुगी